Good morning. Ngasigi card ki message happening minarase ngasi se thangjo ko thangjo oibunina thangjo da tawbe ya rituals kumba khara tawbe ya ko ado ngarang video ino ama post tawgi me adu hapet yengbiyo ngasi sum tawthokpa ya ba hai tare ko Saturday numita hai imung dagi fatawdi ke ka lothokna ba hai tare ko adu do hapetang check tawbiro ngarang gi videos do changaga aduga ngasi card minarase aduga timing afaba hapetang check torse ko ado sum haidi ain ngarang tawgibado haidi yumda sum leibo oibadina haidi tawbe ya na ko haidi kenogi yausangi roibo oibanu medina yumda suloi leinaramgani aduna khara tawbiyo ko adugi poto ado ahambagi card ahum katang lothose ko card number 1 2 and 3 ko ado atai se loi thamjangrase sidagi ama choose tawbirase ama eta khanba yabra kaina hakpa yawena ko mina kaishu gaide ko ama hai aigi sum ngatang wakhan jo tholako haidi 1 second sira 2 second sira natraga 3 second sira haiba do ko aigi energy hai tare ko sida aidi keno aina card se choose taw matam sida nunti ge sum haipetang kari guidance la ke haiba do adugi matang dane da haidi sida confused chani kem ta leite ba hangpa yabe gonda haidi karamba khandoino ama heta khanba yabran hangpa ama heta khanba aham bai se khanjira ani shuba khanjira natraga ahum shuba khanjira haiba do aru sidagi dum aina khaning ma meta khanbe yaiba ahamba ko one se 9 of cups like ko 9 of cups se sida ko aina sum khanjaba pot kumba phangba adumaina hai tare ko aduga sida ko aina pamyo pot manifest tawoba sida kumra ningoba sum adugi pot oina haidi phana ningba hai tare ko phana ningba haidi khalloba haidi wakan sida khanbiba haidi si pot se ngonda laani ko phangani ko aina sam kan honari bu kedo phangoi dono kaina ga adum borom doina haidi positive kaino rom do oina khanbiba hai tare wakan se natabida haidi phataba manifest tawraga du phataba oina lakpodo haidi oidragadi na khallagadi dum oiro pot adu shopudi haidi oidabagi mota oini aina su yam kan honari sibu aina manifest tawrisibu duna haidi positive outcome natraga positive result lakani haimna chingba adumaina wakhansida haidi pura focus tawiba ida taragadi aina khaliba kholiba mayam se adum 100% positive card ni ko se jamarom dari one khan mangai se phai ko haidi afaba nungaiba sel thumna chingba ate aina hauji khaliba ngasi gi oina sum khanba khotpa leragadi haidi adu do result phana lakani ko ani shuba ko wakhan katang down chale ko wakhan katang down chale katang emotional oiba kaino oiba hai tare ko ngasi gi numit se adu duna sida ko sum share to tho mengonda ko haidi sumaina nungairakta matamda leina ko mi amada wari share to tho ba haidi nungaita base sum phumjala thamaga de phungala aga amuena aduduna haidi leina ko wakhan je amarom nun chat khiba leina aduna sumaina to roko matam se da haidi egi chinnaw ni khangde imai pa ni khangde ama heta ama leina ko ina thajaba mi amada ko nangi nungaita mayam do hapetang kitang orjo haidi oba loina ma haidi opa nungaitraga jo ko aduga ahum suba sina mu kaino hai kan sida khoi gi kaino 7 of coins na hai leire ko sida 7 of coins se kaino hai kan cheda akhoi gi kitang tappe ko potsi lagwa matamda aina hoje honari ba kholi mayam do hai tara kha tapna la poina oibudo ngasi gi oina kaino ga ngai leire ngala se ngasi se kitang khara delay oiraga lakane ba ngasi mak laktraga su ko ado kaino to bigano aduna hari sida hari interest han bigano hai tare ko adu sile ahambage koi card ki message se aduga timing se ko ayu ki pung 3 ka minute yankai tare tagina 9 ga minute kun 3 phaw leire dagi 38 ga minute kun 3 dagina ahum ga minute yankai ni thoi phaw leire dagi 5 ga minute kun 3 daina 3 ga minute yankai ni thoi phaw leire dagi 9 ga minute kun 2 dagina nungdangi pung 12 ga minute yankai 5 phaw leire ko sisina koi gi afaba matam hai tare ko ngasi gi oina ado sida leire ngasi gi video se ma'am thank you